ꯄꯥꯕꯨꯡꯒꯤ ꯏꯃꯥꯒꯅꯤ ꯈꯣꯏꯔꯝꯃꯨ ꯄꯥꯕꯨꯡ ꯃꯣꯏ ꯄꯥꯕꯨꯡ 누피세 ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏ 이마 ꯍꯦ ꯑꯩꯅ ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏ ꯍꯧꯖꯤꯛꯃꯛ ꯊꯤꯜꯂꯨꯒꯗꯕꯅꯤ 마부 럭션비오 빠봉 ꯂꯧꯁꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯊꯣꯛꯇꯕ ꯋꯥꯅꯤ ꯈꯪꯉꯕ꯭ꯔꯣ ꯅꯪ ꯁꯦꯟ ꯀꯌꯥꯝ ꯄꯥꯝꯃꯤ ꯅꯪ ꯁꯦꯟ ꯀꯌꯥꯝ ꯄꯥꯝꯒꯦ ꯑꯩ ꯄꯤꯒꯦ ꯑꯗꯨꯒ ꯅꯪ ꯑꯩꯒꯤ 이샤ꯗꯒꯤ ꯂꯥꯝ ꯂꯩꯗꯧꯕ ꯈꯪꯉꯕ꯭ꯔꯣ 빠봉 ꯑꯩ ꯃꯥꯕꯨ ꯊꯥꯗꯣꯛꯄ ꯀꯩꯁꯨ ꯉꯝꯃꯣꯏ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯔꯁꯨ ꯃꯥꯕꯨꯗꯁꯨ ꯊꯥꯗꯣꯛꯄ ꯉꯝꯃꯣꯏ ꯅꯄꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯒꯤ ꯅꯨꯄꯤꯁꯤꯅ ꯍꯦꯟꯅ ꯂꯨꯔꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯤꯁꯤꯅ ꯂꯧꯗꯕ ꯌꯥꯗꯦ ꯍꯥꯏꯔꯗꯤꯅꯦ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯈꯪꯕ꯭ꯔꯥ ꯅꯪ ꯌꯨꯝꯁꯤꯗ ꯑꯃꯅ ꯈꯣꯡꯗꯥꯔꯛꯄ ꯌꯥꯔꯣꯏ ꯆꯠꯈ꯭ꯔ ꯆꯠꯂꯣ ꯆꯠꯂꯣ ꯅꯪ 시ꯈ꯭ꯔꯦꯅ ꯈꯜꯂꯕꯅꯤ ꯑꯩꯒꯤ ꯆꯃꯉꯥꯟꯁꯤꯅ ngasi 시크레 ꯆꯦ No. 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 ꯅꯪ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯇ꯭ꯔꯤꯗꯣ ꯅꯪꯒꯤ ꯐꯣꯟꯗꯨꯁꯨ ꯀꯣꯜ ꯇꯧꯕ ꯆꯠꯇꯤꯌꯦ ꯅꯪ ꯑꯩꯉꯣꯟꯗꯁꯨ ꯋꯥꯔꯕ꯭ꯔꯣ ꯆꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯅꯥꯎ ꯆꯤꯆꯦꯒꯤ ꯐꯣꯟꯁꯦ ꯌꯥꯈꯤꯗꯕꯒꯤ ꯅꯣꯏ ꯀꯅꯥ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯈꯤꯗꯕꯅꯤ ꯔꯦꯟꯗꯁꯨ ꯑꯩꯅ ꯆꯠꯂꯒ ꯍꯪꯉꯨꯕꯅꯤ ꯅꯪꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯆꯤꯆꯦꯅꯁꯨ ꯅꯪꯕꯨ ꯑꯝꯇꯪ ꯊꯦꯡꯅꯔꯗꯤꯅ ꯈꯜꯂꯛꯄ ꯌꯥꯝ ꯀꯨꯏꯔꯕꯅꯤ ꯅꯥꯎ ꯍꯥꯏ ꯉꯥꯏꯈꯣꯅꯤ ꯅꯣꯏꯕꯣ ꯗꯨꯀꯥꯟꯅꯤꯅꯤ ꯅꯥꯎ ꯁꯦ ꯃꯃꯤꯡꯗꯤ ꯂꯥꯏꯖꯥ ꯍꯥꯏꯅ ꯊꯣꯜꯂꯕꯅꯤ ꯂꯩꯃꯇꯣꯟ ꯑꯩꯈꯣꯏꯁꯨ ꯂꯝ ꯑꯃ ꯂꯧꯔꯒ ꯌꯨꯝ ꯁꯥꯔꯤꯌꯦ ꯇꯤꯇꯤꯃꯔꯣꯠꯇ ꯅꯪ ꯁꯪꯉꯗꯤ ꯆꯠꯂꯨꯁꯤꯗꯅ ꯇꯩ ꯑꯩ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯉꯁꯤꯁꯦ ꯑꯩꯁꯦ ꯌꯨꯝꯗ ꯄꯣꯠ ꯆꯩ ꯊꯝꯃꯨꯔꯒ ꯋꯥꯛꯁꯣꯞ ꯑꯃꯈꯛꯀꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯛꯀꯦ ꯅꯪ ꯁꯦꯞ ꯇꯧꯁꯜꯂꯨ ꯍꯣꯏ ꯆꯦ 700-519-3148 ꯂꯥꯏ ꯂꯥꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏꯃꯨꯛ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯆꯦ ꯑꯗꯨꯗꯤ ꯍꯌꯦꯡꯗꯣ ꯄꯥꯎ ꯐꯥꯎꯔꯛꯑꯣꯀꯣ ꯍꯣꯏ ꯇꯩ ꯊꯣꯛꯑꯣ ꯆꯠꯂꯁꯤ ꯑꯗꯨꯗꯤ ꯍꯌꯦꯡꯗꯣ ꯅꯪ ꯂꯥꯛꯑꯣꯀꯣ ꯍꯣꯏ ꯆꯦ ꯆꯤꯆꯦ ꯆꯠꯂꯒꯦ ꯇꯥꯃꯣ ꯆꯠꯂꯁꯦ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯇꯩ